मोंबी और आधे लेमा लोइनबी पोंबी खोगमा खा लेकाय लोइनना इमुंग मनुंग असिना लेखिद्रब वांगजम निमाय मैतेगी मिंगदा इमुंग मनुंगना लुपा लिसिंग अमा डायमंड रेडियोदा डोनेट तौबिरम मसिगिदमक्ता इमुंग मनुंग बुसु थागचरी। Good morning, Diamond. Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom na tabiriba channel asi 91.2 MHz da sandok chariba मणिपुर की इहान हानबा अदुगुमलबा कम्युनिटी रेडियो सर्विस के गुड मॉर्निंग डायमंड की प्रोग्राम ने प्रोग्राम असकी खुथांगदा नुंगतिगी फोंगलिबा पाउसे खन्ना नैनबा अमदी मियाम की पुंगनिंगदा फाउबिरपा पुंगनिंगी वखलोनबु अखोय मयाम खन्ना नैनदुना तानामिनबगी अदुगुमलबा अखन्नबा प्रोग्राम हौजिक लेजरे अदोंगी दमक्ता डायमंड रेडियो ना संदोकचरी। गुड मॉर्निंग डायमंड। गुड मॉर्निंग। Good morning. Good morning, Diamond. Good morning. अहनबमक्तदा गुड मॉर्निंग डायमंड की थौरम ताबिरिबसिंगबु पुष्परानी लाइश्रमना तराम नोक्सरी हौजिक नुक्तिगी फोंगलिबा पाउसे सिंदगी लौथोकजबा मरुओइबा पाउसिंग मियामदा पिचरी। ngasi kalen gi tara humdoi ni panba english ngani kunga mathoi me gi tari kunga mari ningthokaba numit asigi ahanbada maruoiba pau miyoi kayana curfew thugaiba amadi lengakna piba SOP ngaktabagi mami chauna tare Fedzol district natana atai district singda athingba thugaiba sing numit khudingi phaba leptri lengakna lon मोराटोरियम की खुदोंचाबा फंगहनबियो हाइना माइके क्यादगी फोंदोकनारकले। ड्रग यूजर सिंह ngasiदगी टेस्ट तौरगा लायेंगबा हौरगनी हाइरे। लेंगाकना जॉब कार्ड होल्डर सिंगी थाथरकपा लुपा करोड़ 150 लौररोय हाइख्रे। लायेंगमन लेपथोक्तुना अताबा ममलदा लायेंगबियो हाइना MSF की माइकैदगी फोंदोक्ख्रे। वोसेमगी क्लास 10 एग्जामिनेशन थागदबा महैरोय सिंगी कैरियर मांगहनबिगनु हाइना महैरोय लुपसिंगना फोंदोरकले। CM की हक्सेल की टेंगबांग सेल कोविड-19 लायेंगबदा सिसिनबा यारे। प्राइम मिनिस्टर जन आरोग्य योजना की कार्डसु कोविड लायेंगबदा सिसिनबा यारगनी हाइरे। रेकॉर्ड ओइना मियोय 468 कोविड-19 पॉजिटिव ओइख्रे मियोय 13 लाइखिद्रे। इंडिया दा ब्लैक फंगस ना छिहनखिबा मिसिंग 8,000 हेनख्रे हाइरे। कोविड थेंगनरिबा हेल्थ वर्कर सिंह लेफम साफम की अवाबा कया मायोकनरे हाइबा पाउ अमा फोंगलकले। इम्फाल ईस्ट की कैराउदा नौना सागलिबा आयुष हॉस्पिटल लाकलिबा मेगी तारीख 13 चीफ मिनिस्टर एन बीरेना
संगादुना मियामदा खुसिन्नरगनी सीसी हॉस्पिटल कोविड हॉस्पिटल ओंथोकदौरी नुपीना आंगांग उनरबा मतुंग मतम अमा हेक्तदा वैक्सीन कापा यागनी हाइरी अमदी साइक्लोन यास रिक्स वांगबा मफमसिंगदगी मी मतम चाना होंदोकनबा प्राइम मिनिस्टर ऑफिसर सिंगदा खंगनख्रे मपुंगोइबा पाउ पिजरी COVID-19 की अनीसुब वेब असिबु लाक्सिननबा लेंगांगना थौरांग थौसिल कया अमा पाइखलबसु मियोय कयाना कर्फ्यू थुगाइबा अमदी लेंगांगना पीरिबा गाइडलाइनसिंग ngaktabagi mami chauna tare फेलजोन डिस्ट्रिक्ट नतना डिस्ट्रिक्ट खुदिंगमक्ता लेंगाकी अथिंगबा थुगाइबसिंग नुमित खुदिंगी पुलिसना लेप्तना फारी स्टेट डिजास्टर मैनेजमेंट अथॉरिटी की स्टेट एजुकेटिव कमिटी की चेयरमैन सु ओरिबा चीफ सेक्रेटरी डॉक्टर राजेश कुमारना थोकिबा ऑर्डर अमना इम्फाल वेस्ट इम्फाल ईस्ट बिष्णुपुर थौबाल कक्सिंग चुराचांदपुर अमसुंग उरखुल डिस्ट्रिक्ट पुंबदा कर्फ्यू थमलिबनी मसिगिसु मथक्ता COVID-19 की लैना लाइचत छंदोरकपा थिंगननबा लेंगा की हेल्थ डिपार्टमेंट सु गाइडलाइन कया अमसु ngakna चटननबा खंगनख्रबनी अदुमकपु स्टेट असिदा लैना लाइचत असिगी फिबम नोमनोमगी सोक्सिललक्लबसु वखल ताबा वाटपा कया अमा लैरिबरा हाइबसी हंगनिंगाई ओइरी लेंगा की अथिंगबा लैना लैना लंबीदा मियोय कयाना गाड़ी थौदुना चटपा थेंगनरी पुलिस सिंगनसु लंबीदा गाड़ी थौदुना लाकपसिंग थिंगननबा होनबदा अवाबा कया मायोकनरी मसिदा सुनतना लंबीगी मताइदा इंसांग नापी ओनबा लैरक खुलक्ता दुकान सिंग थोंग हांगबा पोसै लैरिबा सिंगनसु लेंगांगना पीरिबा COVID-19 की SOP सिंग निंगथीना ngakpagi ममी तादे मसिमकना लैना लाइचत असि लाक्सिनबा होनबदा अपनबा कया ओइहनबगी मसाक अमसु ओइरी इम्फाल एयरपोर्ट नुंगतिगी थुंगलखिबा मियोइसिंगी मरक्तगी चिंगनबसिंग खंगतुना टेस्ट तौरकपदा था असिगी तारीख 28 अमसुंग नहान फावबदा टेस्ट तौखिबा मियोइसिंगी रिजल्ट ngarang phangkhibada miyoi manga COVID-19 positive oiba thengnare Chief Minister gi COVID-19 relief fund leptana donate taunarakhiba singi makha tarakpada ngarang su All Manipur BDF Welfare Association gi maikaidagi makhoi gi nomagi tolop tagi lupa लाकुनगनिपान लिसिंग निफुगतरेट चामप्री हुंफुगतरुक डोनेट तौख्रे लोइनना ऑल मणिपुर गवर्नमेंट ड्राइवर्स एंड टेक्नीशियन एसोसिएशन की माइकैदगिसु नोमगी खुसुमल डोनेट तौख्रे मणिपुर याउना मालेम सिनबा थुंगना COVID-19 सेकेंड वेब नमरम ओइदुना असि अना पाक्सना याहोलकपगी अवाबा खुदोंगचादबा कया मायोकनरिबा लेबाक मियामगी अवाबा फिवम असिबु येंगबिरगा लेंगाकना अमदी मरी लेनबा बैंक डिपार्टमेंट सिंगना लोन मोराटोरियम की खुदोंगचाबा फंगनबियु हाइना माइकै क्यादगी मरु ओइना तोंगा तोंगानबा लोनी सिंगी माइकैदगी फोंदोकनरकले हौखिबा सही इंग्लिशिंग अनि कुंदा COVID-19 की अहानबा वेब लाखिबा मतमदा लाइचत असिदगी ngakthoknaba haiduna lockdown thamjinbadagi yumdagi mapan thokpa yadaba amadi thabak suba nomba yadabana maram oiduna leibak miyamna kham thengna wanakhi leibak miyamgi awaba phibam adubu leingakna khangbi ubiraduna bank tagi loan lawruba thagi equity monthly installment
EMI ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯔꯤꯖꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ RBIꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯟ ꯃꯣꯔꯥꯇꯣꯔꯤꯌꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯨꯝꯖꯥ ꯏꯪ 2020ꯒꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 1ꯗꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 30 ꯐꯥꯎꯕ ꯐꯪꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥ 3ꯒꯤ ꯃꯇꯝ ꯑꯃꯨꯛ ꯁꯥꯡꯗꯣꯛꯇꯨꯅ ꯑꯣꯒꯁꯀꯤ ꯇꯥꯔꯤꯛ 38 ꯐꯥꯎꯕ EMI ꯊꯤꯗꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯣꯛꯗꯥꯎꯟ ꯂꯩꯈꯤꯕꯗꯒꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯚꯤꯗ-19ꯒꯤ ꯑꯍꯥꯟꯕ ꯋꯦꯕꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯕ ꯑꯅꯤꯁꯨꯕ ꯋꯦꯕ ꯂꯥꯛꯇꯨꯅ ꯂꯩꯀꯥꯏ ꯐꯥꯎꯕ ꯌꯧꯁꯤꯜꯂꯛꯇꯨꯅ ꯄꯥꯛ ꯁꯟꯅ ꯑꯁꯤ ꯑꯅꯥ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯀꯣꯟꯇꯦꯟꯃꯦꯟꯠ ꯖꯣꯟ ꯂꯥꯎꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯑꯊꯤꯡꯕ ꯂꯩꯕ ꯑꯃꯗꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯗꯕꯅ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯍꯧꯗꯕ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ ꯃꯆꯥ ꯇꯧꯅꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯊꯕꯛꯀꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯗꯨꯅ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗꯤ ꯃꯆꯥ ꯂꯧꯗꯨꯅ ꯊꯥ ꯈꯨꯗꯤꯡꯒꯤ EMI ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯣꯏꯅꯅ ꯀꯣꯚꯤꯗ-19 ꯁꯦꯀꯦꯟꯗ ꯋꯦꯕꯀꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯃꯗꯤ ꯃꯁꯥꯃꯛꯇ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯗ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯗꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯑꯃꯗꯤ ꯅꯥꯀꯣꯏꯅꯅ ꯆꯩꯊꯦꯡ ꯐꯪꯕꯒ ꯂꯣꯏꯅꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯗꯅꯕꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯂꯣꯟ ꯏꯇꯤꯛ ꯃꯆꯥ ꯇꯧꯅꯅꯕꯒꯤꯗꯃꯛ ꯕꯦꯡꯛꯇꯒꯤ ꯃꯨꯗ꯭ꯔꯥꯒꯤ ꯃꯈꯥꯗ ꯂꯣꯟ ꯂꯧꯔꯨꯕ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯇꯧꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯕꯦꯡꯛꯇꯒꯤ ꯒꯥꯔꯤꯒꯤ ꯂꯣꯟ ꯂꯧꯔꯨꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯊꯦꯜ ꯍꯥꯡꯗꯨꯅ ꯄꯣꯠꯆꯩ ꯌꯣꯟꯕ ꯌꯥꯔꯤꯉꯩ ꯃꯇꯝꯗꯗꯤ ꯕꯦꯡꯛꯇꯒꯤ ꯂꯧꯔꯨꯕ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯊꯥꯒꯤ ꯁꯤꯡꯒꯠꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯃꯛ ꯁꯤꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯔꯥꯛꯅ ꯊꯥ 2ꯃꯨꯛ ꯑꯁꯤꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯄꯣꯠꯆꯩ ꯌꯣꯟꯕ ꯌꯥꯗꯕꯗꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯔꯩꯕ ꯁꯦꯜ ꯄꯨꯊꯣꯛꯇꯨꯅ ꯕꯦꯡꯛꯀꯤ ꯊꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯗꯤ ꯑꯗꯨꯃꯛ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯥꯔꯐ꯭ꯌꯨ ꯑꯃꯁꯨꯡ ꯀꯣꯟꯇꯦꯟꯃꯦꯟꯠ ꯖꯣꯟꯒꯤ ꯑꯊꯤꯡꯕ ꯃꯇꯝ ꯁꯥꯡꯅ ꯊꯝꯂꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯁꯤꯕ ꯌꯥꯎꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯌꯣꯛꯅꯔꯦ꯫ ꯂꯣꯏꯅꯅ ꯒꯥꯔꯤ ꯂꯣꯟꯗ ꯂꯧꯔꯨꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯕꯗꯒꯤ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕ ꯒꯥꯔꯤ ꯂꯣꯟꯗ ꯂꯧꯔꯨꯕꯅꯤ꯫ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯌꯥꯗꯕꯅ ꯍꯥꯟꯅ ꯐꯪꯂꯝꯕ ꯊꯥꯒꯤ ꯇꯣꯂꯣꯞꯁꯨ ꯐꯪꯈꯤꯗꯕꯅ ꯒꯥꯔꯤꯒꯤ ꯂꯣꯟ ꯁꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯍꯥꯡꯂꯤꯉꯩ ꯃꯇꯝꯗ ꯁ꯭ꯀꯨꯜꯗ ꯀꯥꯗ꯭ꯔꯕꯁꯨ ꯇꯣꯉꯥꯟꯕ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅ ꯂꯣꯟꯒꯤ ꯊꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝꯁꯤꯡ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯥꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯗꯨꯁꯨ ꯇꯧꯈꯤꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯕꯦꯡꯛꯁꯤꯡꯒꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯌꯦꯡꯕꯤꯗꯨꯅ ꯊꯥ ꯈꯔꯒꯤ ꯑꯣꯏꯅ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯊꯤꯍꯟꯗꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯟ ꯄꯥꯏꯈꯠꯄꯤꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕꯗꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯌꯥꯔꯦꯛꯂꯤꯕꯁꯤꯡ ꯌꯥꯎꯅ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30ꯗꯒꯤ ꯍꯧꯔꯗꯨꯅ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯂꯕꯁꯤꯡ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯗꯨꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯌꯦꯡꯂꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯦꯒꯦꯇꯤꯚ ꯔꯤꯖꯜꯠ ꯐꯪꯂꯕꯁꯤꯡꯕꯨꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯂꯒ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯉꯥꯉꯣꯝ ꯎꯇꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯣꯔꯊ AOCꯗꯒꯤ ꯍꯧꯔꯒ ꯆꯤꯡꯃꯩꯔꯣꯡ ꯐꯥꯎꯕꯒꯤ ꯃꯔꯛ ꯑꯃꯁꯨꯡ ꯃꯤꯅꯨꯊꯣꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯆꯥꯛꯇꯥꯐꯝ ꯑꯃꯁꯨꯡ ꯌꯥꯔꯦꯛꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯁꯦꯀꯦꯟꯗ ꯋꯦꯕꯀꯤ ꯐꯤꯚꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡ ꯑꯁꯤꯕꯨꯁꯨ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯁ ꯇꯧꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯊꯧꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯀꯣꯚꯤꯗ-19 ꯇꯦꯁ ꯇꯧꯒꯗꯧꯔꯤꯕ ꯗ꯭ꯔꯒ ꯌꯨꯖꯔꯁꯤꯡ ꯑꯁꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯁꯦꯜ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯕꯗꯒꯤ ꯗꯤ-ꯑꯦꯗꯤꯛꯁꯟ ꯁꯦꯟꯇꯔꯁꯤꯡꯗ ꯐꯥꯎꯕ ꯂꯥꯌꯦꯡꯕ ꯐꯪꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ
ꯃꯈꯣꯏꯕꯨ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯜꯂꯛꯅꯕꯒꯤꯗꯃꯛ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯕꯁꯨ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯗꯨꯅ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯕꯨ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯣꯏꯍꯟꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯌꯥꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯆꯦꯝꯕꯔꯁ ꯑꯣꯐ ꯀꯃꯔꯁ ꯍꯣꯁꯄꯤꯇꯥꯜꯅ ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯈꯠꯅꯕ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯗꯤꯁꯤꯗ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯣꯜꯆꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯗꯤꯁꯤ ꯔꯣꯗꯇꯒꯤ ꯅꯣꯡꯄꯣꯛꯂꯣꯝꯗ ꯃꯤꯇꯔ 100ꯔꯣꯝꯗꯃꯛ ꯂꯥꯞꯅꯅ ꯂꯩꯕ LH ꯖꯥꯡꯅꯣꯝꯐꯥꯏ ꯚꯤꯂꯦꯖ ꯃꯅꯥꯛꯀꯤ ꯖꯪꯒꯜ ꯑꯃꯗ ꯗ꯭ꯔꯒ ꯑꯣꯚꯔꯗꯣꯁꯇ ꯁꯤꯕ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯅꯨꯄꯥ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯦꯡꯅꯔꯦ꯫ ꯃꯤꯑꯣꯏ ꯑꯁꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯄꯥꯝꯕꯣꯝ ꯌꯥꯎꯗꯕ ꯇꯤ-ꯁꯥꯔꯠ ꯑꯃ, ꯕ꯭ꯂꯨ ꯃꯆꯨꯒꯤ ꯍꯥꯞꯄꯦꯟ ꯑꯃ ꯁꯦꯠ ꯆꯥꯔꯒ ꯃꯣꯔꯦꯒꯤ ꯆꯝꯄꯜ ꯑꯃ ꯇꯣꯡꯂꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ UD ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯔꯤ꯫ ꯆꯠꯂꯤꯕ ꯀꯨꯝꯖꯥ ꯑꯁꯤꯒꯤ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 19ꯗ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯄꯤꯔꯛꯈꯤꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯏꯝꯄ꯭ꯂꯣꯏꯃꯦꯟꯠ ꯒꯦꯔꯦꯟꯇꯤ ꯑꯦꯛꯠ (MG ꯅꯔꯦꯒꯥꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 135ꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯗ ꯌꯧꯍꯟꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑध्यꯛꯁ ꯑꯃꯁꯨꯡ ꯎꯄ ꯑध्यꯛꯁꯅ ꯄꯨꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯃꯃꯥꯡ ꯊꯥ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 24ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯄꯟꯆꯥꯌꯠ ꯗꯦꯒꯤ ꯅꯨꯃꯤꯠꯇ ꯄꯟꯆꯥꯌꯠ ꯄꯔꯤꯁꯗꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯑꯦꯗ ꯍꯣꯛ ꯀꯃꯤꯇꯤꯒꯤ ꯃꯤꯍꯨꯠ ꯈꯔꯒ ꯍꯛꯊꯦꯡꯅꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯥꯖꯤꯠꯀ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯊꯥꯗꯔꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 30, 2012 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯥꯗ 50 ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯆꯥꯗ 50ꯒꯤ ꯁꯔꯨꯛꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯌꯥꯅꯕ ꯂꯩꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯥꯗꯣꯔꯛꯐꯝ ꯊꯣꯛꯄꯗꯒꯤ ꯁꯣꯏꯗꯅ ꯊꯥꯗꯣꯔꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯌꯥꯅꯈ꯭ꯔꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯊꯥꯗꯣꯔꯛꯇꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ PRI ꯑꯃꯁꯨꯡ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯕꯨ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯅ ꯂꯧꯏ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯤꯖꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯍꯥꯟ ꯈꯛꯇꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 150 ꯊꯥꯗꯣꯔꯛꯄꯁꯤ ꯃꯅꯤꯄꯨꯔꯒꯤ ꯔꯨꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯄꯟꯆꯥꯌꯇꯤ ꯔꯥꯖ ꯃꯤꯅꯤꯁꯇꯔꯅ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯕꯅꯤ꯫ ꯁꯦꯟꯕꯥ ꯆꯍꯤ 2020-2021ꯒꯤ ꯑꯣꯏꯅ ꯂꯥꯏꯑꯦꯕꯤꯂꯤꯇꯤꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯂꯨꯄꯥ ꯀ꯭ꯔꯣꯔ 750 ꯍꯦꯟꯕꯒꯤ ꯃꯅꯨꯡꯗ ꯁꯨꯞꯅꯇꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 150 ꯈꯛꯇꯃꯛ ꯊꯥꯗꯣꯔꯛꯄꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯑꯗꯨꯅ PRIꯁꯤꯡꯅ ꯊꯥꯗꯣꯔꯛꯂꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯂꯧꯖꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯃꯔꯝꯗꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯦꯜ ꯑꯃꯗꯤ PRIꯁꯤꯡꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯃꯦꯇꯔꯤꯌꯦꯜ ꯀꯝꯄꯣꯅꯦꯟꯠꯁꯤꯡꯒꯤ ꯁꯦꯜ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯀꯔꯤꯒꯤꯗꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯑꯃꯔꯣꯝꯗ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯟ ꯃꯇꯝ ꯆꯥꯅ ꯊꯥꯗꯣꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ PRIꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯁꯤꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯤ꯫ COVID-19 ꯁꯦꯀꯦꯟ ꯋꯦꯕꯅ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯌꯦꯡꯕꯤꯔꯒ ꯀꯣꯚꯤꯗ ꯂꯩꯅꯥ ꯂꯥꯏꯆꯠꯄꯨ ꯂꯥꯌꯦꯡꯕꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯚꯤꯗ ꯇꯦꯁꯇꯤꯡ, RT-PCR, ꯇ꯭ꯔꯤꯠꯃꯦꯟꯠ ꯀꯣꯁꯠ, ꯃꯦꯗꯤꯀꯦꯜ ꯆꯥꯔꯖ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟꯅꯆꯤꯡꯕꯒꯤ ꯃꯃꯜ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯅ ꯐꯤꯛꯁ ꯔꯦꯠ ꯑꯃ ꯂꯦꯞꯊꯣꯛꯄꯤꯗꯨꯅ ꯃꯤꯌꯥꯝꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯂꯥꯌꯦꯡꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ MSFꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯤꯖꯝ ꯔꯣꯁꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯒꯣꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ COVID-19 ꯇꯦꯁ ꯇꯧꯅꯕꯒꯤ RT-PCR ꯃꯁꯤꯡ ꯍꯦꯟꯅ ꯊꯝꯕꯤꯗꯨꯅ ꯂꯩꯇ ꯂꯥꯏꯔꯕ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯗꯨꯅ ꯇꯦꯁ ꯇꯧꯕꯒꯤ ꯃꯃꯜꯁꯨ ꯑꯅꯦꯝꯕ ꯃꯃꯜꯗ ꯐꯪꯍꯟꯕꯤꯌꯨ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯈꯔꯗ ꯇꯦꯁ ꯇꯧꯕꯒꯤ ꯃꯃꯜ ꯂꯧꯅꯤꯡꯕ ꯃꯑꯣꯡꯗ ꯂꯧꯔꯛꯄ ꯑꯁꯤ MSFꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ COVID-19 ꯁꯦꯀꯦꯟ ꯋꯦꯕꯅ ꯑꯣꯏꯍꯜꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ COVID-19ꯅ ꯅꯥꯔꯕ ꯄꯦꯁꯦꯟꯠꯁꯤꯡꯗꯒꯤ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 1 ꯍꯦꯟꯅ ꯂꯧꯔꯕꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯔꯦ ꯂꯥꯈ 1 ꯂꯥꯈ 2 ꯐꯥꯎꯕ ꯆꯪꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡꯂꯕꯗꯤ ꯀꯣꯚꯤꯗꯅ ꯅꯥꯕ ꯐꯔꯦ ꯈꯟꯗꯨꯅ ꯂꯥꯌꯦꯡꯕꯁꯨ ꯌꯥꯎꯅꯔꯦ ꯑꯗꯨꯕꯨ ꯆꯪꯈꯤꯕ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯧ ꯏꯪꯈꯣꯜ ꯐꯥꯎꯕ ꯌꯣꯟꯊꯣꯛꯄꯁꯨ ꯌꯥꯎꯔꯦ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ COVID-19 ꯂꯥꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯌꯥꯝꯅ ꯂꯧꯔꯝꯂꯕꯗꯤ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯜ ꯍꯦꯟꯅ6 ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯀꯤ ꯃꯊꯛꯇ ꯀꯦꯁ ꯂꯧꯈꯠꯈꯤꯕꯁꯨ ꯂꯩꯈꯤ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ COVID ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯆꯪꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯐꯤꯛꯁ ꯔꯦꯠ ꯑꯃ ꯊꯝꯕꯤꯗꯨꯅ ꯆꯞ ꯆꯥꯕ ꯃꯃꯜ ꯑꯊꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯝꯗꯣꯟ ꯐꯝꯅꯥꯏꯕ VIPꯁꯤꯡ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯥꯌꯦꯡꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯇꯧꯍꯟꯅꯤꯡꯗꯦ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯀꯤ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯒꯤ ꯍꯦꯟꯅ ꯐꯅ ꯊꯝꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ COVID-19 ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯃꯃꯜ ꯆꯞ ꯆꯥꯅ ꯂꯦꯞꯊꯣꯛꯄꯤꯗꯨꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯌꯦꯡꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯕ ꯀꯥꯡꯂꯨꯞꯇ ꯂꯟꯗꯥꯔꯛꯄ ꯑꯆꯧꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯤꯕ COVID-19 ꯂꯥꯏꯆꯠꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯍꯤꯔꯝ ꯀꯌꯥꯗ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯇꯝꯊꯤꯔꯕ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯁꯦꯀꯦꯟ ꯋꯦꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯅꯥ ꯑꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯀꯟꯅꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡ ꯋꯥꯡꯈꯠꯂꯛꯂꯤ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯂꯩꯉꯥꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅꯁꯨ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯏꯁꯥꯒꯤ ꯑꯉꯝꯕ ꯇꯦꯡꯕꯥꯡꯅꯗꯨꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯁꯦꯀꯦꯟ ꯋꯦꯕꯀꯤ ꯑꯀꯟꯕ ꯁꯥꯐꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯗꯤ ꯍꯤꯔꯝ ꯀꯌꯥꯗ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯒꯤ ꯈꯜꯂꯒ ꯂꯥꯏꯆꯠ ꯑꯁꯤ ꯊꯦꯡꯅꯅ ꯇꯉꯥꯏ ꯐꯗꯅ ꯂꯧꯈꯠꯍꯧꯗꯕ ꯌꯥꯗꯕ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯦꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯁꯨ ꯑꯃꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ 3 ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯂꯥꯏꯟꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯏꯃꯥꯒꯤ ꯃꯍꯩꯔꯣꯏ ꯁꯤꯟꯄꯥꯡꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞꯁꯤꯡ ꯑꯁꯤꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯁꯪ ꯃꯇꯝ ꯆꯥꯅ ꯊꯤꯡꯖꯤꯟꯗꯨꯅ ꯃꯍꯩ ꯇꯝꯕ ꯌꯥꯗꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯗꯅꯕ ꯀꯔꯝꯕ ꯃꯈꯜꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯒ ꯁꯥꯐꯒꯅꯤ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯑꯈꯟꯅꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯅꯅꯕꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯗ COVID-19 ꯂꯥꯏꯆꯠꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯅ ꯁꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄ ꯂꯣꯏꯅꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ CMHT ꯑꯃꯗꯤ PMJAY ꯀꯥꯔꯗ COVID-19 ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ COVID-19 ꯂꯥꯏꯆꯠ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯍꯜꯂꯛꯄ ꯂꯣꯏꯅꯅ ꯃꯁꯤ ꯐꯅꯅꯕ ꯂꯥꯌꯦꯡꯕꯗ ꯑꯆꯧꯕ ꯁꯦꯟꯐꯝꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯄ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ
CMHTꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯨꯄꯥ ꯂꯥꯈ 2 ꯑꯃꯁꯨꯡ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯖꯅ ꯑꯔꯣꯒ꯭ꯌ ꯌꯣꯖꯅꯥ PMJAYꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯁꯦꯟꯐꯝ ꯑꯁꯤ COVID-19 ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯍꯟꯈ꯭ꯔꯦ꯫ CMHT ꯑꯃꯗꯤ PMJAYꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯁ꯭ꯀꯤꯝ 2 ꯑꯁꯤꯒꯤ ꯃꯈꯥꯗ ꯏꯝꯄꯦꯅꯦꯜ ꯇꯧꯔꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯁ꯭ꯀꯤꯝ 2 ꯑꯁꯤꯒꯤ ꯃꯈꯥꯗ COVID-19 ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝꯁꯤꯡ ꯈꯪꯅꯤꯡꯕ, ꯋꯥꯀꯠꯅꯤꯡꯕ ꯑꯃꯗꯤ ꯋꯥꯍꯪꯁꯤꯡ ꯍꯪꯅꯤꯡꯕ ꯂꯩꯔꯕꯗꯤ ꯇꯣꯜ ꯐ꯭ꯔꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 1800-103-2015ꯗ ꯇꯦꯂꯤꯐꯣꯟ ꯇꯧꯕꯤꯔꯒ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯁꯦꯜ-ꯊꯨꯝꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯄꯤꯔꯤꯕ ꯑꯅꯥ-ꯂꯥꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯌꯦꯡꯂꯒ ꯀꯣꯚꯤꯗꯅ ꯅꯥꯔꯕꯁꯤꯡ ꯂꯥꯌꯦꯡꯕꯗ ꯂꯧꯒꯗꯕ ꯁꯦꯟꯐꯝ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯒ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ICU ꯑꯃꯗꯤ ꯚꯦꯟꯇꯤꯂꯦꯇꯔꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯅꯕꯒꯤ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯉꯥꯛꯅ ꯀꯣꯚꯤꯗ ꯂꯥꯌꯦꯡꯕꯗ ꯂꯧꯒꯗꯕ ꯁꯦꯟꯐꯝ ꯑꯊꯨꯕꯗ ꯑꯣꯔꯗꯔ ꯑꯣꯏꯅ ꯊꯣꯛꯂꯒ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯣꯚꯤꯗꯅ ꯅꯥꯔꯕꯁꯤꯡ ꯂꯥꯌꯦꯡꯕꯗ ꯆꯪꯕ ꯁꯦꯟꯐꯝ ꯂꯩꯉꯥꯛꯅ ꯍꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯝꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯃꯗꯤ PMJAYꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯣꯚꯤꯗ ꯂꯥꯌꯦꯡꯕꯗ ꯂꯧꯕ ꯌꯥꯒꯅꯤ꯫ COVID-19 ꯂꯥꯏꯆꯠꯀꯤ ꯆꯩꯊꯦꯡ ꯅꯪꯗꯨꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯅꯕ ꯄꯨꯛꯅꯤꯡ ꯐꯥꯊꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯅꯤꯡꯊꯤꯅ ꯍꯤꯗꯥꯛ ꯆꯥꯔꯕꯗꯤ ꯂꯩꯅꯥ ꯑꯁꯤ ꯅꯨꯃꯤꯠ 15ꯅꯤꯗ ꯐꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯍꯥꯟ ꯃꯤꯑꯣꯏ 858 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯅꯣꯡꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯑꯗꯨ ꯉꯔꯥꯡ ꯅꯧꯅ ꯊꯨꯒꯥꯏꯗꯨꯅ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯑꯣꯏ 868 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ 13ꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯑꯣꯏ 868 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯥꯅ 389 ꯑꯃꯁꯨꯡ ꯅꯨꯄꯤꯅ 368ꯅꯤ꯫ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯇꯅꯤ꯫ ꯉꯔꯥꯡꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯊꯥꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯉꯔꯥꯡ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 94,638 ꯌꯧꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯑꯣꯏꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤꯑꯣꯏ 868 ꯑꯁꯤ ꯄꯨꯟꯅ ꯃꯤꯑꯣꯏ 3,408 ꯇꯦꯁ ꯇꯧꯕꯗ ꯈꯪꯂꯛꯈꯤꯕꯅꯤ꯫ IDSPꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯍꯧꯈꯤꯕ ꯄꯨꯡ 24ꯗ VRDL ꯔꯤꯝꯁꯇ ꯃꯤꯑꯣꯏ 393 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 93 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ VRDL ꯖꯦꯞꯅꯤꯝꯁꯇ ꯃꯤꯑꯣꯏ 383 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 91, ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯁꯦꯅꯥꯄꯇꯤꯗ ꯃꯤꯑꯣꯏ 4 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 1, ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯎꯈ꯭ꯔꯨꯜꯗ ꯃꯤꯑꯣꯏ 1 ꯇꯦꯁ ꯇꯧꯕꯗ 1, ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁꯇ ꯃꯤꯑꯣꯏ 1,933 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 2humdraga ꯕꯕꯤꯅꯥꯗ ꯃꯤꯑꯣꯏ 362 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 91, ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯃꯤꯑꯣꯏ 94 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 18, ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯑꯣꯏ 250 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 32, MCCHRCꯗ ꯃꯤꯑꯣꯏ 12 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 2, ꯏꯠꯁꯦꯟ ꯗꯥꯏꯒꯅꯣꯁꯇꯤꯛꯁꯇ ꯃꯤꯑꯣꯏ 113 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 23, ꯑꯦꯁꯤꯌꯥꯟ ꯍꯣꯁꯄꯤꯇꯥꯜꯗꯃꯤꯑꯣꯏ 33 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 15, ꯖꯤꯕꯟ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯑꯣꯏ 5 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 3, ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯄꯨꯝꯅꯃꯛꯀꯤ ꯑꯦꯟꯇꯤꯖꯦꯟ ꯇꯦꯁꯇ ꯃꯤꯑꯣꯏ 259 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 60 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯈꯤꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 65 ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯑꯃ, ꯑꯇꯣꯞꯄ ꯑꯃꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 58 ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯑꯃ,
ꯑꯇꯣꯞꯄ ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 68 ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯑꯃ, ꯑꯇꯣꯞꯄ ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 79 ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯑꯃ, ꯑꯇꯣꯞꯄ ꯑꯃꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 93 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ, ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 64 ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯑꯃ, ꯃꯁꯥꯒꯤ ꯆꯍꯤ 58 ꯔꯣꯝ ꯁꯨꯔꯕꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯅꯨꯄꯤ ꯑꯃ, ꯑꯇꯣꯞꯄ ꯑꯃꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 60 ꯔꯣꯝ ꯁꯨꯔꯕ ꯅꯨꯄꯥ ꯑꯃ, ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 78 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ, ꯑꯇꯣꯞꯄ ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯁꯥꯒꯤ ꯆꯍꯤ 60 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ, ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯆꯍꯤ 65 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ, ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯆꯍꯤ 55 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ, ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 55 ꯔꯣꯝ ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯩꯔꯥꯎꯗ ꯅꯧꯅ ꯁꯥꯒꯠꯂꯤꯕ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜ ꯂꯥꯛꯂꯤꯕ ꯃꯦꯒꯤ ꯇꯥꯔꯤꯛ 23ꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯪꯒꯥꯗꯨꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯔꯒꯅꯤ꯫ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯩꯔꯤꯕ ꯆꯦꯝꯕꯔ ꯑꯣꯐ ꯀꯃꯔꯁ ꯍꯣꯁꯄꯤꯇꯥꯜ ꯀꯣꯚꯤꯗ ꯈꯛꯇꯒꯤ ꯑꯣꯏꯕ ꯍꯣꯁꯄꯤꯇꯥꯜ ꯑꯣꯟꯊꯣꯛꯀꯗꯧꯔꯤ꯫ ꯐꯃꯨꯡ 50 ꯂꯩꯒꯗꯕ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯅ ꯁꯥꯒꯠꯈꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯁ꯭ꯇꯦꯠ ꯄ꯭ꯂꯥꯅꯤꯡ ꯕꯣꯔꯗꯀꯤ ꯗꯦꯄꯨꯇꯤ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯀꯩꯔꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯂꯧꯔꯦꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ ꯐꯃꯨꯡ 50 ꯂꯩꯕ ꯑꯌꯨꯁ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯅ ꯁꯥꯒꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯀꯤ ꯐꯤꯚꯝ ꯑꯃꯗꯤ ꯀꯣꯚꯤꯗ ꯅꯠꯇꯕ ꯑꯅꯥꯕ ꯀꯌꯥꯒꯤ ꯂꯥꯌꯦꯡꯐꯝꯒꯤ ꯑꯋꯥꯕ ꯂꯩꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯐꯃꯨꯡ 100ꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯦ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯍꯥꯏꯔꯒ ꯈꯪꯅꯕ ꯂꯩꯅꯥ ꯑꯁꯤꯅ ꯃꯤ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ 8,000 ꯍꯦꯟꯅ ꯁꯤꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ, ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯆꯤꯐ ꯗꯣꯛꯇꯔ ꯔꯟꯗꯤꯞ ꯒꯨꯂꯦꯔꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕ ꯃꯤꯁꯤꯡ ꯑꯁꯤ ꯄꯨꯟꯅ 9,997ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ 8,000ꯇꯤ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯔꯤ꯫ ꯒꯨꯖꯔꯥꯠ ꯈꯛꯇꯗ ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 2,232 ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯗ 2,000, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯇ ꯃꯤꯑꯣꯏ 110, ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯃꯤꯑꯣꯏ 810, ꯔꯥꯖꯁꯊꯥꯟꯗ ꯃꯤꯑꯣꯏ 800, ꯀꯔꯅꯥꯇꯀꯥꯗ 900, ꯍꯔꯤꯌꯥꯅꯥꯗ 250, ꯗꯦꯜꯂꯤꯗ 138, ꯄꯟꯖꯥꯕꯇ 35, ꯁꯠꯇꯤꯁꯒꯔꯗ ꯃꯤꯑꯣꯏ 38, ꯕꯤꯍꯥꯔꯗ 53, ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯃꯤꯑꯣꯏ 90, ꯀꯦꯔꯂꯥꯗ ꯃꯤꯑꯣꯏ 53, ꯓꯥꯔꯈꯟꯗ ꯃꯤꯑꯣꯏ 28, ꯎꯔꯤꯁ꯭ꯌꯥꯗ ꯃꯤꯑꯣꯏ 15, ꯒꯋꯥꯗ 12 ꯑꯃꯗꯤ ꯆꯥꯟꯗꯤꯒꯔꯗ ꯃꯤꯑꯣꯏ 9ꯅꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯇ ꯐꯣꯡꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯐꯪꯒꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗꯕ ꯃꯤꯁꯤꯡ ꯑꯁꯤ ꯁꯨꯞꯅꯒꯤ 218 ꯈꯛꯇꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯁꯣꯔꯁ ꯑꯃꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯞ ꯆꯥꯕ ꯔꯤꯄꯣꯔꯠ ꯄꯤꯗꯕ ꯃꯔꯝꯅ ꯂꯥꯏꯆꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯍꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕꯅ ꯑꯀꯟꯕ ꯆꯩꯊꯦꯡ ꯄꯤꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯍꯥꯏꯅ ꯈꯪꯅꯕ ꯂꯥꯏꯆꯠ ꯑꯃ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯟꯅ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯆꯥꯡ ꯋꯥꯡꯏ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆ (ICMR)ꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ICMR.ꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯝꯊꯤꯔꯕ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯕ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩ ꯁꯨꯒꯔ ꯂꯦꯚꯦꯜ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯅꯥ ꯑꯁꯤ ꯀꯣꯚꯤꯗ ꯅꯥꯔꯨꯔꯒ ꯐꯒꯠꯂꯛꯄ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯥꯝꯕ ꯊꯦꯡꯅꯩ ꯍꯥꯏꯔꯤ꯫ ꯑꯦꯖꯦꯟꯁꯤ ꯑꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯕ꯭ꯂꯦꯛ ꯐꯪꯒꯁꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯥꯏꯆꯠ ꯃꯈꯜ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯔꯗꯗꯤ ꯄꯦꯟꯗꯦꯃꯤꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯌꯥꯎꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯈꯤꯕ ꯗꯣꯛꯇꯔ ꯇꯤ.ꯍꯩꯆ. ꯁꯨꯔꯦꯁ
COVID-19 laicena maram oiraduna ngarang ayuk Khabai Soida leiba American Oncology Institute AOI Babina Specialty Hospital da COVID-19 lanthengnaram laba matungda laikhidre masahi sahi humbudraga nithoirom sukre laikhidraba Dr. Suresh Kaisamthong Laisom Leiraktagini mahaki loina bisu positive oiduna lakhibani hairi Amaromda Momnu Irit Khombi Mikholgi President oina Thaupuduna Miyamgi Thabak Kaya Taubadagi Ima Haina Mingthol Pikhrabi Akoijam Janaki Ngarang Imphal-gi Raj Medicity da COVID-19 gi laichat lanthengnaram laga mahaki mayumda laikhidre Masai sahi marifugani thoirom sukhrabi Ima Janaki Singjamai Mayengbam Laikai dagini mahakna laikidabada tongan ba civil society organization singna awaba phungdorakli State asida COVID-19 gi ani subo web lakpadagi misi mina kaya ama thoktuna tangdu leitadraba phibam ama mayoknariba marak asida Thawai Kubakta haptuna laichat asibu thengnariba health worker singi leifam chafam lengangna sinbidaba maramna khudongchadaba kaya mayoknare Housing Manipurda thengnariba COVID ki laichat asi mamang sahida thengnakhiba COVID-19 gi ahanba wave kayengnabada sandokpa nahanba amadi sihanbagi changwangna tamthiraba laichat amani haina akhang ahisingna chekchin warol piribani loinana tasengnamak laichat asi tamthiba makhalgi laichat ama oire haibagi pramansu housing miyamna uribasini laichat asibu thengnariba doctor nurse amadi health worker singna lauriba thodangbo sakhangba amadi kai khumnabo oina lengak asina COVID-19 gi frontline warrior ni haina lauthokre laibak thiribadi haiba health worker singi tonganba leifam chafamgi khudong chaba marang kaina lengak asina piba ngamdaba maramna COVID-19 gi mathau tawriba maru oina doctor amadi atai nupi health worker sing awaba mayoknari laichat asi launa kan balaina ama oiba maramna deput duty loiraga halakpada kairoi lekaina changhaningdre amadi imungi miyoi singdasu sandorakadra haibagi mi paiba poknare asanba yum natraga ka sing leinanaba thirabasu covid ki thabak tawba doctor amadi health worker ni hairubada kana amatana laihaningdre nakal amaromda chaliba tha sigi tarik 12 da manipur lenga ki directorate of health na thokiba order amana state asida oirakliba phibam asi mayok nanaba lokhatpa thaurangi saruk ama oina district hospital CHC PHC HWC amadi PHSC da mathau tawriba doctor amadi health worker singna Makhoina puriba health care center singda lengdana leinanaba khangan bada natana doctor amadi atai health worker singi day wise roster singsu thingzin khibani adubo health worker sing asigi leifam chafam marang kaina pibidabagi awaba kaya thengnabagi wakat press ta phongdoknarakli Lengang na miron bi amadi angang chelibi mama sing COVID-19 gi vaccine kapada ayaba pi khraba matungda angang unabada ngariba nupi singna thinthaba tawdana laichat asidagi ngakthoknaba matam ama hektada vaccine kapthokpa yagani haina ana layengi lamda khang hairaba singna mot phongdokna khre wafam asiga mari leinana New Delhi University College of Medical Sciences and GTV Hospital की Community Medicine Department की Professor Dr. Khan Amir Marupna लेबाग असिदा COVID-19 दगी ngakthongnaba sisinariba vaccine singasi miron bi amati angang khumjing bi mama singda asok apan amatta laite maram asina miron bi nupi amana angang unaraba matung thinthaba tawdana vaccine kapthoknaba honagadabani adum oinamak vaccine phanglaba matung lokhatkadaba section thorang sing adudi Micham miyam khuding magna lokhatpa aduga chap managani haikri Laibag asigi tongan ba state amadi union territory singi education minister sing amadi union minister sing saruk yaduna
ngarang class 12 board examination pangthokpagi matangda khananaba meeting amang ngarang pangthokre adum oinamak hairiba exam asi pangthokpa natraga pangthoktabagi matangda warep loba ngamkhidre hairi Hauzi Home Isolation Tauduna Ladiba Kaching District Journalists Association gi General Secretary gi Thausu Puriba Image TV gi Paumi Thoksom Zain Tada Hidak Langthak Amadi Janaba Polam Sing Mateng Pangkre Haidi National Awardee Ama Oriba Cinema Dokafar Irom Maipakna Manipuri Cinema Bu Awang Bathakta Pukhalambaga Loinana Lauramba Thaudang Sing Adu Lamdamasigi Film Community na Kauba Lairoi Haina Cine Artists and Technician Association Manipur CATA gira phongdorakle Bay of Bengal gi sarukta semlakhiba low pressure area sing depression olak pagaloinana cyclone Yas ki mawongda mapangal kanba nonglei nungsit onduna West Bengal amati Odisha ki samudra mapal singda humjillaklagani haina India Meteorological Department IMD dagi phangba pau amana haire Bay of Bengal gi sarukta semlakraba depression asi Northwest thangba maikaida akanba nonglei nungsit ki mawongda megi tari kunga mari gi ayukta pung kunga mari supna humlaktuna West Bengal amadi Odisha gi samudra mapal singda megi tari kunga tarukta akanba sapu mayoknaraba yai haiba nonglei nungsit asi Odisha amadi West Bengal gi marakta lairiba Paradip amadi Sagar ithat singsu akanba sapu mayoknagani pungda kilometer 150 mangadagina 135 fawba yangna silakadaba nonglei nungsit asi mayoknanaba center amadi state government ki maikaidagi sem saba hokre haide Prime Minister Narendra Modi gi maikaidagi su cyclone na sohallagadaba mafamsing asida khundariba miyambu saphagadaba mafamsingda matam chana hongdokpagi thabaksing paikhatnanaba mahakna chiar lauduna state amadi center gi awangba thaki mifam amasu pangthoktuna mari leinaba singda paukta kaya pikre Khalsa Aid India Charitable Trust na Manipur gi miyam gi damak pirakpa oxygen concentrator machine sing ngarang khusinakre haire Lamdam asida COVID ki ani suba web asina misi mina thokpagi sang leptana hengalakliba asida paliba lengak asina state asigi tonga ba mafam singda sisinadana lairiba ventilator sing sisinaduna amadi awatpa manpower sing hapiduna miyoibagi thawai kanbiu haina desam Thawal District Council na phongdorakle Jaliba kumjai inglising ani kunga mathoigi ahanba lunar Eclipse tha asige kunga tarukta uba phanglagani loinana numit asida yamna tangna thokpa super celestial event oiriba supermoon amadi red moon su uba phanglagani haina nasagi eclipse page ta upload tawrakre COVID-19 gi ani suba web marak asida black fungus ki laichat amuk India da sandokpa haurakliba sigi chapchaba aikhoina laukhatkadaba section thaurang sing Manipur lengang na athubada khangan biu haina Selin digital gi producer
ꯐꯥꯟꯖꯧꯕꯝ ꯔꯟꯖꯤꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯊꯦꯡꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯨ, ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯅꯤꯕꯒꯤ ꯃꯍꯨꯠꯇ ꯀꯣꯟꯅꯅꯕ ꯂꯩꯌꯨ, ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯦꯝꯅ ꯀꯣꯚꯤꯗ ꯑꯅꯥꯕ ꯂꯥꯌꯦꯡꯍꯜꯂꯨ ꯍꯥꯏꯅ CPIM ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯣꯚꯤꯗ-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯂꯥꯛꯁꯤꯟꯅꯅꯕ ꯊꯝꯂꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯃꯗꯤ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 150 ꯉꯔꯥꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯨꯂꯤꯁꯅ ꯗꯤꯇꯦꯟ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯐꯥꯏꯜ ꯑꯣꯏꯅ ꯂꯨꯄꯥ 94,300 ꯊꯤꯍꯜꯂꯒ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯋꯥꯡꯈꯦꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕꯁꯤꯡꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯃꯦ ꯑꯃꯁꯨꯡ ꯖꯨꯟ ꯊꯥꯒꯤ ꯄꯨꯟꯅ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯑꯍꯜ ꯚꯣꯇꯔ ꯆꯟꯕ ꯆꯟꯗꯕ ꯊꯤꯗꯅ ꯃꯤꯀꯣꯛꯇ ꯆꯦꯡ KG 10 ꯃꯃꯜ ꯂꯧꯗꯅ ꯌꯦꯟꯒꯗꯕ ꯑꯗꯨ AC ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯦꯟꯈꯤꯕꯗꯗꯤ ꯃꯤꯀꯣꯛꯇ ꯌꯦꯟꯗ꯭ꯔꯦ, ꯚꯣꯇꯔ ꯂꯤꯁꯇ ꯑꯣꯏꯅ ꯌꯦꯜꯂꯦ ꯍꯥꯏꯅ CPI ꯋꯥꯡꯈꯦꯝ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ S. ꯀꯥꯃꯦꯁꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯊꯦꯡꯅꯅꯕ ꯀꯥꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯈꯤꯕ ꯊꯥꯈꯥꯏ ꯍꯦꯜꯂꯕꯁꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯄ ꯂꯦꯞꯇ꯭ꯔꯤ꯫ ꯀꯥꯔꯐ꯭ꯌꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯇ ꯂꯥꯏꯔ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯅ ꯇꯦꯡꯕꯥꯡ ꯄꯣꯠꯂꯝ ꯂꯦꯝꯅ ꯌꯦꯜꯂꯤꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯔꯦꯒꯨꯂꯦꯠ ꯇꯧꯕ ꯇꯉꯥꯏ ꯐꯗ꯭ꯔꯦ ꯍꯥꯏꯅ ꯀꯩꯁꯥꯝꯊꯣꯡ ꯂꯣꯀꯦꯜ ꯀꯥꯎꯟꯁꯤꯜ CPIꯅ ꯂꯧꯏ ꯍꯥꯏꯅ ꯁ꯭ꯄꯣꯛꯁꯄꯥꯔꯁꯟ O. ꯀꯅꯥꯏꯂꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯀꯤ ꯆꯩꯊꯦꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗꯁꯨ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯔꯛꯇꯨꯅ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯗ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯤꯌꯔ ꯑꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯊꯧ ꯇꯧꯔꯤꯕ ꯊꯧꯕꯥꯜꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯒꯤ ꯄꯥꯎꯃꯤꯁꯤꯡꯗ ꯂꯝꯗꯤꯡ ꯑꯦꯖꯨꯀꯦꯇꯦꯗ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯂꯦꯋꯥ ꯂꯝꯗꯤꯡꯅ ꯏꯃꯨꯡ ꯑꯃꯗ ꯆꯪꯕ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ, ꯍꯦꯟꯗ ꯁꯦꯅꯤꯇꯥꯏꯖꯔ ꯑꯃꯁꯨꯡ ꯐꯦꯁ ꯃꯥꯁꯛꯅꯆꯤꯡꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯚꯤꯗ ꯂꯩꯅꯥ ꯂꯥꯏꯆꯠꯇꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯀꯣꯚꯤꯗ-19 ꯇꯥꯛꯁ ꯐꯣꯔꯁ ꯋꯥꯔꯗ ꯅꯝꯕꯔ 9 ꯀꯩꯁꯥꯝꯊꯣꯡ ACꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯁꯤꯡꯕꯨ ꯁꯛꯈꯪꯕꯤꯗꯨꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯅꯍꯥꯟ ꯇꯥꯛꯁ ꯐꯣꯔꯁ ꯑꯁꯤꯒꯤ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯦꯗ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯗꯨꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯖꯔꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯚꯤꯗ-19 ꯇꯥꯛꯁ ꯐꯣꯔꯁ ꯋꯥꯔꯗ ꯅꯝꯕꯔ 9 ꯀꯩꯁꯥꯝꯊꯣꯡ ACꯒꯤ ꯆꯦꯌꯔꯃꯦꯟ H. ꯁ꯭ꯌꯥꯝꯀꯟ ꯍꯥꯏꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯣꯁꯇꯦꯜꯁꯤꯡꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯃꯌꯨꯝ-ꯃꯌꯨꯝꯗ ꯍꯜꯂꯨ ꯍꯥꯏꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ MU ꯑꯣꯊꯣꯔꯤꯇꯤꯅ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯃꯤꯟꯅꯅꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ V.C. ꯗꯦꯁꯥꯝꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯨꯅꯤꯠ ꯀꯥꯎꯟꯁꯤꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯃꯣꯏꯔꯥꯡꯊꯦꯝ ꯕꯣꯕꯤꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯁꯥꯏꯀ꯭ꯂꯣꯟ ꯌꯥꯁꯅ ꯆꯩꯊꯦꯡ ꯄꯤꯔꯛꯄ ꯌꯥꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ
matam chana saphagadaba mafamsingda hongdoknaba statesinga tananaraga laukhatpham thokpa thaurangsing laukhanaba Prime Minister Narendra Modi na senior officer khudingmakta direction pikibaga loinana offshore da thabak tauribasingsu matam chana hondoknaba mari leinaba department singda instruction pikre. Uttar Pradesh na COVID-19 pandemic amasung black fungus thengnaringai marak asida state asida kaujengna attack taurakpa yabagi akiba amasu lakle. Kaujengna attack chatharakpa yabagi matangda Aligarh district administration na lomi singda warning taukhre. Rajasthan gi Jaisalmer city da kaujeng mapai sing thengnabagi pau phangbadagi official singna advisory issue taukhibani haide. Delhi ki lockdown megi tarikh 38 fawba sangdokle amasung karigumba COVID-19 case leptana hantaraklabadi city asida lockdown komthoknaba khanagani haina Chief Minister Arvind Kejriwal na nomaiji numita lauthokre. COVID patient singna maru oiba drug sing matam chana amasung prescribe rate ta phangdabagi phibam hakchinna lauraduna Delhi Disaster Management Authority DDMA na National Capital da COVID ki hidak sing yoliba pharmacy sing da hauzik leiriba drug sing stock amasung rate sing mina line ugadaba mawong da utnanaba thangjinamita khangankre. Gurugram district ki COVID-19 positive oibagi sang sayol animuki mamang da sada kungamari oirambadagi hauzik sada tarani thoi dasmi ama ahumda hanthare haina district administration na phongdorakle. Uttar Pradesh ki nauna karakpa pradhan singh amasung panchayat member singh ihan hanbo oina megi tarikh 15 amasung 13 ta makhoi gi gram sabha singda virtual oina wasak lauragani haide. COVID-19 layeng bada sisinaba drug Remdesivir mamal wangna yolamba miyoi ani Mylapore special police team na gunda eki makhada detain taukhre. COVID-19 ge hanba web manung da state government ki thawong da pen da bakaya ulubadagi thabaktagi suspend taukiba Dr. Sudhakar Heartfelt oibadagi laikhidre haide. Nauna semdoklaba syllabus ki matung ina government na chalaiba Uttar Pradesh ki primary amasung upper primary school lak ama lising yankhaiga mapanda ming chaliba mahiroi angang sing athuba matamda Gange scheme gi makhada takpi tambiragani. Syllabus ta nauna hongba lakhalibadu handakta basic education council na approve tawkibani. Subject sing asi hapsinbagi pandamdi angang singda contemporary knowledge leihanbani haide. Tripura da puthokliba bamboo leaf tea gi pothok sing asi atopa state singna yamna pamna sisinnabaga loinana demand tawbagi sang hengalakli haina product asibu puthokpada achoba thodang loriba Samir Jamatiana phongdokre. Athingba thamkraba Dimasa National Liberation Army DNLA gi member taru ngarang ayu angan bada Assam Nagaland border ki manakta security force singa kuthokna bada laikhidre. Mizoram da hokiba kumjai Englishing ani kungi October gi tarikh 9 da state asigi ahanboina COVID-19 na maram oduna miyoi ama sikhraba matung hauzik pandemic asigi ani subo web kangkhalingai matam asida state asina Longna galaba laina asi sandoropagi maram sing yangsinna ba study panel ama semkhre haide. Haukiba pungkun gamari gi manungda Meghalaya da COVID-19 gi anoba case sanipan ga sumna ahum thengna khibaga loinana hairiba matam asida laina laichat asina miyoi kungani thoi sihan khre haina National Health Mission Meghalaya gi data amana phongdorakle. China da pangthokiba kilometer sama sangba country mountain race da saruk yakhiba singi manungda runner
कुनगमाथोई का हेना इंबा नोंग अमदी नुंसिना मरम ओइरगा लैखिद्रे हाइना लैबाक असिदा चलाइबा स्टेट मीडिया रिपोर्ट सिंगना फोंदोरकले यूनाइटेड स्टेट्स दा थोकपा गन वायलेंस थौदोकी मनुंग चना ngarangsu mamaga loinana school chatnaba कार tongduna lakiba masagi sahi taruk khakta ngariba nupa macha ama nomai kapna bagi thodok amada laikidre Israel amasung Palestinian anigi marakta ceasefire taunakhraba matung Palestinian singna makhoina chauna mai pakle haina phongdokhibaga loinana malemgi tongan balaibak singda lairiba Palestinian singna Israel gi mathakta khusu khulai supply tobada thingba thamnaba demand tawkhibaga loinana atopa thingba sing thamjinaba malemgi laibak singda appeal tawkhre Malemgi oina maming leraba sahi nauribi climate activist Greta Thunbergna food production amasung consumer gi matangda ahongba sing puraktuna hena phagadaba mawongda farming gi thabak tawhaningbagi apamba phongdorakle Italy awang thangba sarukta laiba chingda mathau tawba mountain cable car kaibagi thaudokta yamdrabada miyoi taragani thoi laikidre aduga angang anina phibam luna sokre haina emergency service na phongdokre Bangladesh ta COVID-19 leina laichat mayok nanaba honabada lengak na senja thumjagi thabak sathare haiba pau phonglubagi damak Bangladesh authority na phajin kiba leibak asigi maming leiraba journalist Rosina Islam Belda Thadorakre Hairi Hauze amuk sanabagi pau Nirmala Thangzamdagi taminase Housing Makatarak pada sanabagi pau Pizari Spain gi La Liga football tournament ki ngarang sanaki ba kontraga ni 500 round da Atletico Madrid na Real Valladolid pu panjal ani amada maithiba piduna point marfuga taruk phangkibaga loinana title lobang amkre title asi Atletico Madrid ki oiba oina Real Madrid na kanna tanarak labashu point ani helaga champion oike Germany gi khwaidagi thak wangba football club singi oiba tournament Bundesliga gi ngarang sanakiba kontraga mari suba round gi match amada mamangi champions oiriba Bayern Munich na Augsburg po panjal manga anida maithiba piduna punna point humbudraga nipan phangbaga loinana makhoi gi title adu defend tawbangam khe World Atletico Doping Review Board na ngarang phongdokhiba matungina chai asida pangthokadaba tongan ba international competition singda neutral athlete ama oina Russia gi athlete kunga humdoibo ayaba pikre makhoi gi maraktagi Russian National Federation na athlete tara Olympic ki damakta khanba yagani haire Hayengdagi United Arab Emirates ki konung Dubai da pangthokadoriba Asian Boxing Championship da saruk yariba India ki boxer taragamapan na fazaba performance utpangamgani haina thajaba thamle
Manipur masang angom balana saruk yariba Scotland gi club Rangers FC ngarang sanakiba Scottish Women's Premier League Football Tournament ki taragan nipan suba rounda Celtics ki makutta panjal ama anida maithiduna ani shubada lairambadagi ahum subda hanthakre. Olympic da medal anirak lawba ngamkraba wrestler Susil Kumar amadi mahakaloinaba miyoi Sastrashal Stadium da thokiba thodok amada laikhidraba Sagar Rana mihat kamari leinana Delhi Police Special Cell nangarang ayuk fare hairi. FIFA World Cup English singani kunganitoi kungahumdoi Asian Cup qualifying match sanarunaba Manipur gi sanaroi taruk yarokpagi manungda Moirangdagi footballer ahum mathangsina Udanta Kumar Dhiras Moirangthem amadi Konsam Singlen sanabu khalakpada District Football Association DFA Moirangna ngamkhai leitana nungaiba fongdorakle. Mathang sahida pangthokadoriba World Cup ki qualifying match ki dama quarter da Qatar da sanagadoriba match singda India ki team da saruk yanaba player taruk Khangatpada Khuraigi Youth Organization Sporting Club YOSC dagi haukiba MD Rasier khalakpada YOSC gi maikai dagi tawbimal khangba utpagaloinana nungaiba fongdorakli. Asia gi junior number 1 amadi world gina number 2 da leiriba badminton sanaroi Maisnam Mairaba Luang Tha asida pangthokadaba international tournament ahumdagi withdraw tawkhre. COVID-19 laisana maram oiraga imung manunggi mateng pangnanaba nomagi khusumal danduna leiriba Women's National Football Team gi kaukhatpada yauduna international competition singda saruk yakiba Jharkhand gi nupi footballer Sangita Sorenda Sports Minister Kiran Rijijuna mahaki department na nupi masa asida athuba matamda mateng panglagani haina nomaijing numita lauthokre. English singani kungamatoi Indian Premier League knockout match mari yauna lemhauriba match kuntraga mathoi chahi asigi September amasung October thada United Arab Emirates ta pangthoknaba yari warep asi special general meeting ama famnaba matung Board of Control for Cricket in India BCCI na May kungama lauthoknaba hairi. Amadi All India Kung Fu Federation AIKF ki President Sifu CL Lama, Working President Sifu TS Norendro, General Secretary Sifu Dr. S Roman gimiyang makada India gi hagulakliba angang singbu immune kankhatnaba leiduna Corona dagi ngakthoknaba pandamda online gi khuthangda numit 8 ni chathagadaba physical exercise self-defense takpagi tambiba amasung Kung Fu training Maharashtra gi Pune da haudokre.
थागतचरी निर्मला लोइसिलकपदा मरुओइबा पाउ अमुक हना पिजरी मियोई कयाना कारफ्यू थुगाइबा अमदी लेंगाकना पीबा SOP ngaktabagi mami chauna tare फेरजोल डिस्ट्रिक्ट नतना तै डिस्ट्रिक्ट सिंगदा थिंगबा थुगाइबा सिंग नुमित खुदिंगी फागतपगी थबक लेप्तना चथरी लेंगाकना लोन मोराटोरियम की खुदोंचाबा फंगनबियु हाइना माइके कयादगी फोंदोकनरकले ड्रग यूजर सिंग ngasiदगी टेस्ट तौरगा लायेंगबा हौरगनी हाइदे लेंगाकना जॉब कार्ड होल्डर सिंगी थादरकपा लुपा करोड़ 150 लौररोई हाइना फोंदोखरे लायेंगमन लेपथोक्तुना अताबा ममलदा लायेंगबियु हाइना MSF की माइकेदगिसु फोंदोखरे बोसेमगी क्लास 10 एग्जामिनेशन थागदबा महैरोई सिंगी कैरियर मांगहनबिगनु हाइना महैरोई लुप सिंगी माइकेदगी फोंदोरकले CM की हक्सेल की तेंगबांग सेल कोविड-19 लायेंगबदा सिजनबा यारे प्राइम मिनिस्टर जन आरोग्य योजना की कार्डसु कोविड लायेंगबदा सिजनबा यारगनी हाइना लाउथोखरे इम्फाल ईस्ट की कैराउदा नौना सागलिबा आयुष हॉस्पिटल लाक्लिबा मेगी तारीख 23 चीफ मिनिस्टर न संगादुना मयामदा खुसिन्नरगनी इम्फाल मयोलदा लेरिबा चेंबर ऑफ कॉमर्स हॉस्पिटल कोविड खक्तगी ओइबा हॉस्पिटल ओंथोकदौरे रेकॉर्ड ओइबा मवोंगदा मणिपुरदा कोविड-19 केस पुंकुनगा मरी की मनुंगदा 468 थेंगनखरे मियोय 13 ना लैखिद्रे इंडिया दा ब्लैक फंगस ना छिहनखिबा मिसिंग 8,000 हेनखरे हाइदे स्टेट असिदा कोविड-19 के अनी सुबह वेब लाकपदगी मिसिमिना कया अमा थोक्तुना तंगदु लैताद्रबा फिबम अमा मायोकनरिबा मरक असिदा थवाई खुबाकता हापतुना लाइटत असिबु थेंगनरिबा हेल्थ वर्कर सिंगी लैफम चाफम लेंगाकना सिनबिदबा मरमना खुदोंचादबा कया मायोकनरे हाइदे नुपीना अंगांग उनरबा मतुंग मतम अमा हेक्तदा वैक्सीन कापा यागनी हाइरी अमदी क्लास 12 की एग्जाम पांगथोकपा पांगथोकतबगी वारेब लौबा ngamkhidre हौजिकी ओइनादी पिजरिबा पाउसिंग असिग लोइनना नुक्तिगी फोंगलिबा पाउसे सिंगदगी लौथोकचबा बरोइबा पाउसिंग मियामदा पिजबा लोइसिनजरी ताबिरिबा सिंगबो अमुका हना पुष्परानी लाइसोमना खुरुमजरी The 10th Office Farmer